ngasi phongkiba tongan tongan ba manipuri sipong sing amasum thokiba thawwa thok singdagi maroibi i pausing myamna thamjagi ahanbada sahi marphu suraba thangjam syambonduna more da punsi arobi hiptan pamli thanauzam brojendro Kuki kulai pai bisingi khangauda landara thawai hingnabagi damak imphal lanjela khipa masagi sai marfu suraba thangjam syambondu maiteina maki awanungai pumba sagonaraga lagliba more da mu hanjenduna punsigi arobi hiptan pamli punsigi sanglaba khongsata mangi lambi tensilaglaba thangjam syambondu maitegi more iramdam singleba manipurgi mayoldagi khanongpok maikei de kilometer samaga tararom satlaga leiba lamdam sigi amata ngairaba ngamkhai kaithelni kaithelasi malem ani suba lanjawgi manungda matam adugi layoikraba maitei ahalaman khrana yamna wana semga sakasaramani iramda manipur amasung Myanmar leba anigi ngamkhai paringi singsang na pomda leiriba matam amada Burmese moleha haina khangnaram leba anigi lalon itik tawpham kaithel oiriba mafam asi maite amasung Burmese phurup anina yamna se na thajaba amaga loinana section na ira thoni jariba konong leirembigi masai gonda leba manipur gi poari ga tana thana ba yararoidaba thelni Sai sigime ahum digi horakhiba maite amasum Kuki anigi irang aduna marap maraka border town asidagi lanjenaratuna thongju kendra relief committee na Ideal Girls College akampata hangliba relief camp sangjapam lawriba more gi maite sing adugi manungda more turel wamu ward number 7 singdong leikai digi thangjam syambondu maite amasum maki imung manungi mi sing yauri akhanana wari sanaba amada syambondu na pawna phamdai Manipur government thamoi sengna amadi asan bam yenga loinana maitei khoibu yengwiragadi matam khra sangna busu sangna muhana iramda moreda khunda laita handuna ingna singna pan mangamani moreda hanjilaga isai susing yokpa natana imphal da honglakpa makhoibu yokpa thakpagi pangal leiroi ma ki hainabi lamdamadugi lanmit tumit maru mapang Supam nompa mamadi sengtho langbi na singba khudingmak laikhibada natana masagi oizaba yumpa maset amata oirabas leiri maramadura mafam asi thadokpa khangamrai shirabasu mafam adura sijage more natana pokni wakhal santi oini hingba yagadaba atopa mafam ama leite haina ahal matam oiraglaba syambondu na phongdorakli syambondu Impal East District ki huikap makale kaida pokpani imung manung puna bahona bada sil tum tanbi awaba mai ongnarakpadagi masagi sei kuntraga nithuirom surakpada mahaki laikhidraba makura kalasan gi mateng lawduna more turel wang ward number 7 singdong lekai de ngalingi matamdi khunda lai tarakhibani mahaki makura kalasan matamadu da maitei ahalaman singa Burma lebakta khongpak khongna lengkot puraga lalon itik tawbu satpa yoramani matamadu Impal gi more phawba bazar bus haiba masalamki matamdugi bus barana lupa tareka paisa yangkhaini matamdu Burma tara Burma gi sel lupa tara nomada tan mangamnabadi imung manung line pupangamki nomgi aphang thabak su nomduna madi uwa lalonduna sai kharagi matungda point manga pak sauba iyum phawba ingkholama lupa satrupa yangkhai dalaki mafamadura masanupi masanupa phangjaduna lerakhibani Mored angan matamdagi khundarakhiba syambondun hai mafamadura ihan hana khundarakpa maitegi sagai yumnamni aduga maki thangjam sagai gi masing khwairi yami mafamadura khundaribasi ningthaujam laisangthem saikhom longjam laren lakpam loingtongbam amasum anthemna singba sagai gi misingna khunda lerakhibani magna hai makoina more da khundarakhiba matamduda ngasina more high school haina khangnariba more ward number 8 area sida Khongjagi yum tara more thongkhongda Dr. Tangkhul haina khangnaba Dr. Oiba Tangkhul amagi yum amasum ADC gi office oiriba mafamadura Tangkhul gi yum tara rum leramki masugi matata more gi awang thangbada leriba gaubujang da su Khongjagi yum tara amadi more gi kha thangma serakta leriba ti nimauda anal fruit ki yum tara rum selerami matamadura more da maitaina majority phawbu oiduna nungsi chana leminarami masina maram oidura mafamadagi hill area Small Town Committee gi mikhalda maitei mirepna mai paktuna committee dugi mute phawberamki adabu ngasidi more khunau lekai ward number 9 more henau makhong ward number 7 more turel wang masingdong lekai ward number 7 more premnagar ward number 4 amasu more bazar ward number 6 hariba lekai singasi khaktada maitei sina khundari mafam asida puna maitei masing lising mariga sani rom khunda aduna maitei singna minority oina lari masigi manungda voter saliba misingna lising amaga sanga rom tani
ꯃꯩꯇꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯃꯤ ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯑꯃꯗꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯁ꯭ꯌꯥꯝꯕꯣꯟꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯦ 3ꯗ ꯈꯪꯍꯧꯗꯅ ꯃꯣꯔꯦ ꯇꯥꯎꯟꯗ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯜꯂꯛꯈꯤꯕ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤ ꯃꯇꯝ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯈꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯗꯨ ꯌꯦꯡꯂꯨꯔꯒꯗꯤ ꯃꯦ 3ꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯈꯛ ꯊꯥꯖꯔꯨꯗꯦ ꯀꯨꯀꯤꯁꯤꯡꯅ ꯍꯟꯗꯛ ꯃꯩꯇꯩꯁꯤꯡꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯅꯠꯇꯦ ꯃꯩꯇꯩꯁꯤꯡꯅ ꯇꯨꯡꯒꯤ ꯃꯤꯠꯌꯦꯡ ꯁꯜꯍꯧꯗꯕ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯗꯨ ꯃꯈꯣꯏꯅ ꯈꯪꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯁ꯭ꯌꯥꯝꯕꯣꯟꯗꯨ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯐꯥꯏꯕꯣꯛ 3 ꯌꯥꯎꯅ ꯄꯨꯟꯅ ꯑꯉꯥꯡ 85 ꯄꯣꯛꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯟꯖꯦꯟꯅꯔꯛꯄ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛ ꯑꯈꯟꯅꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯌꯨꯠ ꯍꯣꯁꯇꯦꯜꯗ ꯍꯥꯡꯗꯣꯛꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯑꯉꯥꯡ ꯐꯥꯏꯕꯣꯛ 3 ꯑꯉꯥꯡ 3 ꯌꯥꯎꯅ ꯄꯨꯟꯅ ꯑꯉꯥꯡ 85 ꯄꯣꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯌꯨꯝ ꯃꯩꯀꯩ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯔꯣꯟꯕꯤ ꯑꯃꯗꯤ ꯈꯨꯝꯂꯥꯡ ꯄꯤꯊꯛꯂꯤꯕꯤ ꯃꯃꯥꯁꯤꯡ ꯌꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦ ꯁꯥꯗꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯈꯨꯃꯟ ꯂꯝꯄꯥꯛ ꯌꯨꯠ ꯍꯣꯁꯇꯦꯜꯗ ꯃꯈꯣꯏꯒꯤꯗꯃꯛ ꯑꯈꯟꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤ ꯃꯦ 18ꯗ ꯍꯥꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤ ꯍꯧꯖꯤꯛ ꯕꯤꯖꯦꯄꯤ OBC ꯃꯣꯔꯆꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯌꯦꯡꯁꯤꯜꯂꯤ ꯕꯤꯖꯦꯄꯤ ꯏꯝꯐꯥꯜ ꯁꯦꯟꯇ꯭ꯔꯦꯜ ꯗꯤꯁꯇ꯭ꯔꯤꯛ OBC ꯃꯣꯔꯆꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅꯥꯝ ꯂꯦꯝꯕ ꯈꯨꯃꯟꯒ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯍꯥꯡꯗꯣꯛꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯗꯦꯂꯤꯚꯔꯤ ꯇꯧꯒꯗꯕ ꯅꯨꯄꯤ 32 ꯈꯨꯝꯂꯥꯡ ꯄꯤꯊꯛꯂꯤꯕꯤ ꯃꯃꯥ 12 ꯃꯈꯣꯏꯒꯤ ꯁꯦꯕꯥꯔꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯃꯥꯒ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯊꯥꯔꯒ ꯄꯨꯟꯅ ꯃꯤ 32 ꯍꯧꯖꯤꯛ ꯂꯩꯔꯤ ngasi phawbada Impal East dagi nupi 38 Bishnupur district dagi nupi 19 Susampur district dagi 3 Kaksing district dagi 3 Kangpokpi district dagi 2 Tenopal district dagi 3 amasung Impal West district dagi nupi 8 dharaga puna miron binupi samaga 13 relief camp asida leraki makoigi manungda khara amadi angang unaraba matung relief camps natragana mari matagi mayumda anakre magna hai ngasi phawbada delivery humdragani thoi tawbada phaibok ahum yauna angang humdraga ma pokre phaibok ahum sigi manungda nupi ngakta pokpa ama nupa ngakta pokpa ama aduga nupa amaga nupi amaga phaibok oina pokpani angang humdraga manga pokpa sigi manungda nupi masa kuntraga taruni aduga nupa masa kuntraga mapani angang singa sigi swisti puja khuding mapam asita BJP Manipur Pradesh na silang duna mangthui magna hai nupi singa sigi delivery ayamba Jenims Hospital da tawi marak Rims amasung Little Clinic ta delivery tawi Little Clinic ta angang pokpa singdi lanjenarakpani khangmanina research tawda lupa lising mapi angang pokpada tangai phadaba polam sing amadi angang poknabagi damak gari na puthok pusin tawsu relief committee asina adum tawi relief camp asida leiriba miron bising amadi khomnang pithak libi mama singda hidak langthak khak natana makoina saning haiba post khudingmak piduna award pamata lehande hanadi sayol amada non-base insang ahumlak pirami adubo haujikti sayol amada anirakak pijai angang poklaba matung tha amarum leiraga makoigi checkup loiraga masana dum hanjaki relief camp asida phamung yangkai ga manga khak leibana haurakpadadi mironba tha mari manga pharakpasu adum thamnami adubo haujikti mironba tha nipan mapan pharaklabadi khaktamak thami haujuk mironbi kuntraga mathri aduga khomlang pithak libi nupi taragom dole relief camp asi hanadagi government gi mekedige mari tongan lanai mioi yauna lupsing mateng kya ama pangbirei Impal East amasum Impal West ki DC gi mekedige mateng phajana tawirei Impal East ki CMO amadi Impal West ki CMO nasu doctor sing maru oina gynecologist sang naina thabirei Rims amasum Jenims ta hangliba relief committee gi mekedige miron bi amadi khomlang pithak libi mama singna sangadaba hidak langthak sing lemna pibirei miron bi sing gi tangai phadaba Testing Babina diagnostic na lemna tawiri Social Welfare Department su Angalwadi workers sing tharaktuna PMMBY Pradhan Mantri Matu Bandana Yojana gi makhada angang pokpasing da piba senpham sing pina bona biu relief camp sida mateng pangbirak pokhudimak BJP gi mekedi gi hainingai leitana thagatli haiba wafam su lemba khumana phungdorakli makasa tharak point special content moina mayamna thamjaramge ngasi phongki bo hiyalan popauksi manga su balaimai digi editor tharakpu wakat miyamgi kholau paudam amasum ataitai loinana pauksi sida phongjaribu warning singasi wakhal miyeng aiba masam sagini pauksi sigi wakhal namsum miyeng ga thoitong mari leinade hamna Kuki singna surrender touhoubana aphaba oigani ikai khumnajari editor Kuki singna maram saba
ꯑꯄꯥꯝꯕꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯗꯤꯃꯥꯟ ꯇꯧꯐꯝ ꯊꯣꯛꯏ ꯃꯗꯨꯗꯤ ꯅꯠꯇꯅ ꯏꯆꯝ ꯆꯝꯅ ꯁꯨ ꯅꯣꯝꯗꯨꯅ ꯂꯩꯖꯔꯤꯕ ꯅꯣꯡꯃꯩꯁꯨ ꯄꯥꯏꯖꯗꯕ ꯃꯤꯆꯝꯁꯤꯡ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕꯗꯨ ꯃꯤꯇꯩꯁꯤꯡꯅ ꯅꯈꯣꯏꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈꯤꯕꯒꯤꯅꯣ ꯅꯔꯤ ꯂꯩꯔꯕꯗꯤ ꯐꯣꯡꯅ ꯊꯣꯛꯂꯛꯎ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯥꯡꯌꯦꯡꯁꯤꯒꯦ ꯑꯄꯥꯝꯕ ꯈꯟꯖꯧ ꯃꯤꯇꯩꯁꯤꯡꯗꯤ ꯑꯐꯣꯡꯕ ꯂꯥꯟꯐꯝꯗ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯗꯦ ꯑꯗꯨꯗꯤ ꯅꯠꯇꯅ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯍꯨꯔꯥꯟꯗꯨꯅ ꯁꯪꯂꯛꯂꯒ ꯇꯨꯝꯂꯤꯕ ꯃꯤꯕꯨ ꯍꯥꯠꯂꯒ ꯑꯀꯟꯕ ꯁꯥꯕꯗꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯆꯍꯤ 3,000ꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯟꯗꯥꯗꯨꯅ ꯂꯥꯛꯂꯕ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯄꯥꯜꯂꯝꯕ ꯀꯟ ꯊꯧꯔꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯄꯨꯋꯥꯔꯤ ꯀꯔꯝꯅ ꯈꯟꯒꯅꯤ ꯀꯕꯣ ꯇꯝꯄꯥꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯜꯂꯨ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯂꯩꯍꯧꯃꯤ ꯄꯨꯝꯅꯃꯛ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯔꯝꯃꯤ ꯕ꯭ꯔꯤꯇꯤꯁꯅ ꯄꯜꯂꯝꯕ ꯃꯇꯝꯗꯅ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯃꯤꯇꯩ ꯈꯔꯕꯨ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯕ ꯃꯤꯇꯩꯒꯤ ꯈꯨꯡꯒꯪꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯨꯀꯤꯁꯤꯡꯅ ꯈꯪꯂꯝꯒꯗꯕ ꯃꯥꯟꯗꯦ ꯃꯤꯇꯩꯁꯤꯡꯅ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯕꯗ ꯌꯦꯜꯍꯧꯃꯤ ꯇ꯭ꯔꯥꯏꯕꯁꯤꯡꯅ ꯁꯥꯎꯗ꯭ꯔꯒ ꯀꯨꯀꯤꯁꯤꯡꯅ ꯁꯥꯎꯔꯤꯕꯁꯤꯅꯗꯤ ꯅꯈꯣꯏ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ ꯇꯥꯛꯆꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯁꯨꯡꯊꯣꯛ ꯊꯣꯛꯈꯤꯗꯕ ꯋꯥꯔꯤ ꯀꯌꯥꯝ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯊꯣꯛꯈꯤꯕ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕꯁꯤ ꯏꯀꯥꯏꯗꯕ꯭ꯔꯥ ꯀꯨꯀꯤꯁꯤꯡꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒ ꯈꯠꯅꯗꯕ ꯃꯐꯝ ꯂꯩꯇꯦ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯁꯥꯖꯠ ꯇꯝꯊꯤꯕ ꯅꯑꯣꯡ ꯅꯇꯧꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯐꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯆꯪꯂꯛꯎ ꯃꯤꯅꯝꯕ ꯑꯔꯥꯟꯕꯁꯤꯡ ꯀꯨꯏꯅ ꯆꯠꯇꯦ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯖꯤꯁꯨꯅ ꯀꯨꯀꯤꯁꯤꯡꯕꯨ ꯑꯐꯕ ꯑꯆꯨꯝꯕ ꯃꯁꯛ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯁꯅꯨ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯒꯤ ꯅꯔꯥꯜ ꯅꯁꯥꯅ ꯌꯥꯖꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯍꯧꯕꯅ ꯀꯨꯀꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯤꯇꯩꯁꯤꯡꯗꯤ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯂꯥꯟꯗꯥꯕ ꯇꯧꯗ꯭ꯔꯤ ꯁꯨꯞꯅꯇꯒꯤ ꯅꯈꯣꯏꯅ ꯍꯧꯔꯛꯄꯗꯨ ꯉꯥꯛꯊꯣꯛꯆꯕ ꯈꯛꯇꯅꯤ ꯃꯤꯇꯩꯁꯤꯡꯅ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯆꯞ ꯆꯥꯅ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯑꯃꯠꯇꯁꯨ ꯂꯩꯔꯛꯂꯣꯏ ꯑꯩꯈꯣꯏ ꯑꯃꯝꯕꯗꯒꯤ ꯑꯉꯥꯟꯕ ꯂꯝꯕꯤꯔꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯍꯧꯕꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯅꯥꯎꯔꯦꯝ ꯃꯪꯒꯤ ꯁꯨꯒꯅꯨ ꯑꯃꯔꯣꯝꯗꯅ ꯂꯥꯟꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯔꯤꯁꯣꯔꯁ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯏꯗꯤꯇꯔ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯑꯔꯥꯏꯕ ꯂꯥꯟ ꯑꯃꯗꯤ ꯅꯠꯇꯦ ꯃꯁꯤꯅ ꯃꯤꯇꯩ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯥꯛꯂꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯟ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯐꯦꯛꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯊꯨꯝ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅ ꯂꯥꯟꯒꯤ ꯄꯣꯠꯆꯪ ꯑꯃꯗꯤ ꯔꯤꯂꯤꯞ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗ ꯐꯅ ꯂꯥꯏꯔꯕ ꯑꯣꯏꯗꯨꯅꯁꯨ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯔꯛꯄꯗ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯗꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ ꯍꯥꯏꯕ ꯌꯥꯏ ꯆꯍꯤ ꯈꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈꯤꯕꯒꯤ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ COVID-19 ꯑꯃꯗꯤ ꯄꯣꯟꯖꯤ ꯁ꯭ꯀꯤꯝꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯃꯤꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ ꯁꯦꯟꯅꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥ ꯈꯣꯝꯖꯤꯟꯈꯤ ꯑꯗꯨꯒ ꯃꯤꯌꯥꯝꯕꯨꯅ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯅꯨꯡꯗ ꯊꯝꯕꯤꯈꯤꯕ ꯏꯃꯨꯡ ꯀꯌꯥ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯅꯥꯍꯟꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯕ ꯐꯥꯎꯕ ꯌꯧꯍꯟꯈꯤ ꯃꯃꯤꯡ ꯑꯣꯏꯅꯗꯤ ꯄꯟꯖꯗ꯭ꯔꯦ ꯃꯤꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯁꯦꯟꯗꯣꯏ ꯆꯥꯎꯅ ꯐꯪꯍꯟꯒꯅꯤ ꯊꯥꯖꯍꯟꯕꯗꯒꯤ ꯃꯤꯌꯥꯝꯁꯨ ꯂꯩꯖꯕ ꯁꯅꯥ ꯂꯤꯛꯀꯣꯜ ꯀꯥꯏꯊꯣꯛꯅꯗꯨꯅ ꯑꯃꯗꯤ ꯂꯧ ꯏꯪꯈꯣꯜ ꯐꯥꯎꯕ ꯌꯣꯟꯊꯣꯛꯇꯨꯅ ꯁꯦꯟꯐꯝ ꯀꯌꯥ ꯊꯝꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯈꯤ ꯍꯥꯏꯔꯤꯕ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯗꯨ ꯈꯣꯝꯒꯠꯇꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯒꯅꯤ ꯈꯟꯖꯩ ꯂꯣꯏꯅꯅ ꯗꯤꯄꯣꯖꯤꯇꯔꯁꯤꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯪꯍꯟꯕꯤꯔꯕꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯈꯔ ꯃꯈꯩꯗꯤ ꯐꯒꯠꯍꯟꯕꯁꯨ ꯉꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯌꯔꯁꯤꯡꯕꯨ ꯍꯤꯔꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯇꯨꯍꯠꯄꯤꯔꯕ ꯐꯨꯔꯨꯞ ꯑꯃꯒꯤ ꯆꯥꯏꯊꯣꯔꯛꯄ ꯋꯥꯈꯜ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯏꯗꯤꯇꯔ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤ ꯑꯁꯤꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯁꯤꯗ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯇꯨꯡꯗ ꯑꯣꯏꯕꯕꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯟꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯑꯆꯧꯕ ꯃꯤ ꯑꯣꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯍꯟꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯄꯤ ꯃꯄꯥ ꯑꯃꯒꯤ ꯃꯊꯧꯔꯥ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯅꯥꯠ ꯑꯃꯗꯤ ꯀꯜꯆꯔꯗ ꯃꯥꯂꯦꯝꯒꯤ ꯑꯆꯧꯕ ꯐꯨꯔꯨꯞꯁꯤꯡꯅ ꯃꯃꯥꯡꯗ ꯑꯆꯧꯕ ꯐꯤꯗꯥ ꯐꯪꯂꯤꯕ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯨꯊꯠꯄ ꯄꯥꯝꯂꯤꯕꯁꯤ ꯃꯤꯇꯩ ꯐꯨꯔꯨꯞꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯍꯟꯅꯤꯡꯉꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯔꯛꯇꯕ ꯇꯥꯔꯕꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯄꯨ ꯑꯆꯧꯕ ꯃꯤꯁꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯤ ꯑꯆꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯐꯨꯔꯨꯞꯅ ꯋꯥꯔꯤꯕ ꯑꯃꯗꯤ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯈꯛ ꯊꯣꯛꯂꯝꯂꯣꯏ ꯃꯤ ꯃꯆꯥ ꯑꯣꯏꯕꯅ ꯋꯥꯖꯥꯎ ꯉꯥꯡꯕꯅꯤ ꯃꯤ ꯑꯆꯧꯕ ꯑꯣꯏꯔꯕꯗꯤ ꯋꯥ ꯃꯆꯥ ꯉꯥꯡꯒꯅꯤ ꯃꯤ ꯃꯆꯥ ꯑꯣꯏꯕꯅ ꯅꯥꯄꯜ ꯇꯧꯕꯅꯤ ꯃꯤ ꯑꯆꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯥꯄꯜ ꯇꯧꯔꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯤꯔꯒ ꯇꯨꯡꯗ ꯂꯩꯍꯧꯕ ꯑꯐꯕ ꯃꯤꯡꯆꯠ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯥꯟꯅꯔꯤꯕ ꯃꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯑꯐꯕ ꯑꯋꯥꯡꯕ ꯃꯤꯡꯆꯠ ꯊꯝꯂꯝꯗꯕ ꯃꯍꯥꯛ ꯑꯗꯨ ꯄꯨꯔꯥ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯨꯔꯈꯅꯤ
ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯀꯥꯏꯕ ꯅꯠꯇꯅ ꯀꯔꯤ ꯑꯐꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯛꯀꯅꯤ? ꯀꯅꯥꯒꯨꯝꯕ ꯑꯆꯧꯕ ꯃꯤꯁꯛ ꯑꯃꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯤ, ꯇꯧꯔꯣꯏꯗꯕ ꯉꯝꯂꯣꯏꯗꯕ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯗꯦ, ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯈꯤꯕ ꯋꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯂꯧꯗꯨꯅ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯏ꯫ ꯃꯤ ꯃꯆꯥꯗꯤ ꯃꯁꯥ ꯃꯁꯥꯅ ꯉꯥꯡꯈꯤꯕ ꯋꯥ ꯍꯦꯛ ꯀꯥꯎꯊꯣꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯗꯤ ꯇꯁꯦꯡꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯁꯤꯕ ꯅꯥꯏꯕ ꯖꯤꯕ ꯑꯃꯅꯤ, ꯑꯗꯨꯕꯨ ꯑꯐꯕ ꯑꯆꯨꯝꯕ ꯂꯦꯝꯖꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯂꯕꯗꯤ ꯃꯤ ꯑꯗꯨ ꯈꯛ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯁꯤꯕꯨ ꯑꯣꯏꯍꯟꯗꯦ꯫ ꯃꯁꯤ ꯈꯪꯕ ꯃꯤꯁꯛ ꯑꯃꯅ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤ ꯏꯪ ꯇꯞꯄ ꯑꯣꯏꯒꯅꯤ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯅꯝꯊꯥꯛ ꯇꯥꯠꯄ ꯇꯧꯗꯨꯅ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯩꯕꯥꯛ ꯉꯥꯛꯂꯕꯗꯤ ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯅꯠꯇꯅ ꯂꯩꯕꯥꯛ ꯀꯔꯝꯅ ꯆꯥꯎꯈꯠꯀꯅꯤ? ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯒꯤꯗꯃꯛ ꯀꯥꯡꯂꯨꯞ ꯑꯃ, ꯐꯨꯔꯨꯞ ꯑꯃꯕꯨ ꯃꯨꯊꯠꯄ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯑꯣꯏꯔꯝꯕ ꯐꯝ ꯑꯗꯨ ꯊꯕꯛ ꯑꯗꯨ ꯑꯣꯏꯔꯝꯕꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯑꯁꯤ ꯈꯛ ꯃꯥꯡꯕ ꯌꯥꯗꯕꯅꯤ꯫ ꯃꯁꯤꯁꯨ ꯈꯪꯖꯤꯟꯕ ꯐꯩ꯫ ꯑꯁꯤꯒꯨꯝꯕ ꯇꯨꯡꯂꯝꯆꯠꯀꯤ ꯑꯣꯏꯕ ꯂꯤꯛꯂꯝ ꯑꯁꯤꯁꯨ ꯈꯪꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ, ꯂꯩꯕꯥꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ? ꯔꯦꯗꯤꯑꯣ ꯇꯤꯚꯤꯗ ꯋꯥꯖꯥꯎ ꯈꯔ ꯉꯥꯡꯂꯒ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯗꯤ ꯃꯈꯣꯏꯅ ꯑꯣꯏꯔꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯑꯗꯨ ꯑꯔꯦꯝꯕꯅꯤ꯫ ꯃꯗꯨꯗꯤ ꯃꯥꯒꯤ ꯁꯥꯒꯩ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯕ ꯈꯛꯇꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯗꯕ, ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗꯕ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯃꯤ ꯑꯆꯧꯕ ꯑꯣꯏꯔꯤꯕꯅꯣ? ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯩꯉꯥꯛꯂꯣꯟꯅꯣ ꯃꯁꯤꯕꯨ? ꯑꯗꯣꯝꯒꯤ ꯋꯥꯍꯦꯡꯕꯝ ꯊꯣꯏꯕ ꯃꯤꯇꯩ ꯀꯨꯝꯕꯤ ꯀꯥꯡꯖꯩꯕꯨꯡ꯫ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ NH-2 NH-129A Total Shutdown ꯇꯧꯗꯧꯔꯤ꯫ CSR Infratech India Private Limited ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯐꯥꯈꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯅꯣꯔꯊ ꯃꯥꯔꯥꯝ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ, ꯋꯤꯂꯣꯡ ꯁꯔꯀꯜ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯃꯥꯔꯥꯝ ꯑꯦꯔꯤꯌꯥ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 129A ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯅ ꯁꯦꯞꯇꯦꯝꯕꯔ 22ꯒꯤ ꯅꯨꯃꯤꯠꯌꯨꯡꯕꯗꯒꯤ ꯁꯦꯞꯇꯦꯝꯕꯔ 23ꯒꯤ ꯅꯨꯃꯤꯠꯌꯨꯡꯕ ꯐꯥꯎꯕ NH-2 ꯑꯃꯁꯨꯡ NH-129A ꯃꯥꯔꯥꯝ ꯄꯔꯦꯜ ꯔꯣꯗꯇ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ CSR RAAMJBꯒꯤ ꯗꯤꯄꯨꯇꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ DBH ꯔꯥꯃꯥꯃꯨꯔꯊꯤꯕꯨ ꯂꯅꯥꯏ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯒꯅꯤ ꯍꯥꯏꯅ NHN GPRNꯒꯤ ꯗꯤꯄꯨꯇꯤ ꯀꯤꯂꯣꯟꯁꯔ ꯕꯥꯏꯑꯣ ꯊꯣꯃꯥꯁꯅ ꯁꯦꯞꯇꯦꯝꯕꯔ 18ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅ꯭ꯌꯨ ꯃꯥꯒꯃꯥꯏ ꯚꯤꯂꯦꯖ ꯆꯤꯌꯔꯃꯦꯟ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯗꯒꯤ ꯄꯨꯔꯒ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯖꯦꯛ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯟꯖꯤ ꯔꯦꯗꯤ ꯀꯟꯗꯤꯕꯨꯁꯨ ꯁꯦꯞꯇꯦꯝꯕꯔ 19ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:30 ꯇꯥꯕꯗ NMPOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ WCUꯒꯤ ꯀꯟꯚꯦꯅꯔ ꯑꯃꯁꯨꯡ ꯃꯥꯔꯥꯝ ꯑꯦꯔꯤꯌꯥ NH-129A ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔꯒꯤ ꯃꯃꯥꯡꯗꯒꯤ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯍꯨꯝ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯃꯅꯨꯡꯗ ꯏꯃꯥꯔꯖꯦꯟꯁꯤ ꯁꯔꯚꯤꯁꯁꯤꯡꯗꯤ ꯀꯣꯝꯊꯣꯛꯀꯅꯤꯁꯨ ꯍꯥꯏꯔꯤ꯫